Gualtabida thokiba thodok adu thijinnaba semkiba inquiry committee ge finding lankhatringaida MSD gi bustagi Manipur haina thapa wahai adu lauthoknaba authority na instruction pikhiba leite haina phongdorakliba se angakpa pawi haina Lok Sabha ki member Dr. Angomcha Bimol Akoijamna phongdorakli MP Dr. Angomcha Bimol Akoijamna X ta thagalakpa post amana hai Manipur miyang ki mayokta chathakhiba thawong adugi matangda chumba khangdokpa haibase thodok aduda cheneriba Central Force adugi unit amasong battalion ge commander singh dage irai laina khangba yaba thabakni adubu thodok adugi matangda thigatna bahotnabada matam sangna lawriba se lawfam thokpra haibase achauba wahang ama oirakle authority na lokhatpham thokpa thabak sing matam chana lokhatlamlabade numit kharani gi mamangdage thokliba charangnaba se thokhalamdaba yabani Chief Secretary na ngarang kaukiba press meet aduda mahakna responsible political leadership haina palliba se kanabuno aduga nomagi mamangda issue taukiba press release ama pathokpagi damak press meet pangthokpagi wahanthok karino haina so post aduna makata na hanglakle